ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯅꯕꯨ ꯇꯨꯝꯊꯣꯛꯎꯔꯦꯗꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯄ ꯌꯦꯡꯕꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯐꯝ ꯑꯁꯤ ꯃꯤꯇꯣꯞ ꯆꯪꯕꯒꯤ ꯃꯅꯝ ꯅꯝꯃꯤꯗ ꯐꯩ ꯉꯁꯤꯗꯤ ꯑꯃ ꯑꯣꯏꯔꯣ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯍꯦꯛꯇ ꯂꯧꯔꯗꯕꯅꯤ ꯃꯊꯥꯏ ꯊꯥꯏꯅ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗ ꯄꯣꯏꯔꯩꯇꯣꯟ ꯀꯧꯕ ꯑꯃꯒ ꯍꯤꯌꯥꯏꯅꯨ ꯀꯧꯕꯤ ꯅꯨꯄꯤ ꯃꯃꯥ ꯃꯆꯥ ꯂꯩꯔꯝꯃꯤ꯫ ꯍꯤꯌꯥꯏꯅꯨ ꯂꯨꯈ꯭ꯔꯥꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯇꯣꯟꯗꯤ ꯌꯥꯝ ꯁꯨꯅꯤꯡꯗꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯌꯥꯝꯅ ꯑꯄꯪꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯥꯅꯤ꯫ ꯄꯣꯏꯔꯩꯇꯣꯟ, ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯦ꯫ ꯅꯪꯕꯨ ꯁꯟꯒꯤ ꯃꯆꯤꯟꯖꯥꯛꯀ ꯑꯝꯇ ꯊꯥꯗ꯭ꯔꯕꯣ? ꯊꯥꯗ꯭ꯔꯤꯗ ꯏꯃꯥ. ꯏꯃꯥꯅ ꯑꯗꯨꯝ ꯊꯥꯕ ꯌꯥꯕꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯔꯦ. ꯑꯩꯅ ꯊꯥꯔꯁꯨ ꯌꯥꯏꯅꯦ. ꯑꯗꯨꯕꯨ ꯅꯪꯅ ꯉꯝꯕ ꯊꯕꯛꯇꯨꯗꯤ ꯅꯪꯁꯨ ꯇꯧꯕ ꯌꯥꯏꯗꯅ. ꯍꯣꯏ ꯏꯃꯥ, ꯃꯇꯨꯡꯗꯗꯤ ꯑꯩ ꯇꯧꯔꯒꯦ. ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯥꯔꯣ. ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯍꯤꯌꯥꯏꯅꯨꯅ ꯁꯟ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯊꯥꯔꯝꯃꯤ꯫ ꯑꯉꯥꯡꯕꯤ, ꯅꯪꯁꯨ ꯅꯕꯨꯛꯇꯤ ꯂꯥꯝꯃꯝꯃꯅꯤ. ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯦ ꯀꯔꯤꯝꯇ ꯀꯥꯟꯅꯗ꯭ꯔꯦ. ꯆꯥꯔꯣ, ꯅꯪꯁꯨ ꯂꯥꯝꯃꯝꯃꯅꯤ. ꯍꯣꯔꯦꯟꯗꯤꯅꯦ ꯁꯖꯤꯛ ꯑꯅꯧꯕ ꯃꯌꯥꯝ ꯄꯤꯖꯗꯣꯏꯅꯤ. ꯑꯁꯨꯝꯅ ꯍꯤꯌꯥꯏꯅꯨꯅ ꯃꯍꯥꯛꯀꯤ ꯁꯟ ꯑꯉꯥꯡꯕꯤꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯃꯗꯤ ꯍꯤꯌꯥꯏꯅꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯏꯃꯨꯡ ꯑꯁꯦ ꯄꯨꯕꯁꯦ ꯏꯃꯥꯗꯤ ꯃꯇꯝ ꯈꯔ ꯉꯝꯈꯤꯔꯣꯏ. ꯑꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯎꯄꯥꯏ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯁꯟ ꯑꯉꯥꯡꯕꯤꯁꯦ ꯃꯁꯤ ꯌꯣꯟꯗꯧ ꯃꯉꯥꯏꯔꯦ. ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯅꯥꯔꯛꯂꯤꯁꯦ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 35 ꯁꯨꯔꯦ. ꯀꯝꯗꯧꯅꯤ ꯏꯃꯥ? ꯏꯃꯥꯅ ꯁꯨꯝ ꯅꯥꯗꯨꯅ ꯂꯩꯔꯕꯗꯤ ꯆꯥꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯁꯟ ꯑꯉꯥꯡꯕꯤꯁꯦ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯌꯣꯜꯂꯨꯔꯣ. ꯏꯃꯥꯗꯤ ꯍꯛꯆꯥꯡꯁꯦ ꯉꯝꯗ꯭ರೆ, ꯆꯠꯄ ꯉꯝꯂꯔꯣꯏ. ꯍꯣꯏ ꯏꯃꯥ, ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯁꯟ ꯑꯁꯤ ꯌꯣꯜꯂꯨꯔꯒꯦ. ꯄꯣꯏꯔꯩꯇꯣꯟꯅ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯟ ꯑꯉꯥꯡꯕꯤ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯕ ꯀꯧꯕ ꯁꯟ ꯑꯁꯦꯝꯕ ꯌꯣꯟꯕ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯗꯥꯏꯗꯅꯣ ꯄꯣꯏꯔꯩꯇꯣꯟ, ꯅꯪꯅ ꯁꯟ ꯑꯁꯤ ꯍꯣꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯦ? ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯐꯖꯈ꯭ꯔꯕ ꯍꯋꯥꯏ ꯃꯔꯨ ꯈꯔ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯇꯣꯟꯗꯤ ꯄꯥꯝꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯥꯃꯥ, ꯑꯩꯁꯦ ꯏꯃꯥꯅ ꯁꯟ ꯑꯁꯤ ꯀꯩꯊꯦꯜꯗ ꯌꯣꯜꯂꯨꯅꯕ ꯊꯥꯔꯛꯄꯅꯤ. ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯕꯅꯤ. ꯑꯗꯣ ꯃꯥꯃꯒꯤ ꯍꯋꯥꯏꯗꯣ ꯑꯩ ꯂꯧꯖꯔꯒꯦ꯫ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯁꯟꯁꯦ ꯑꯩ ꯂꯧꯔꯒꯦ. ꯑꯩꯅ ꯄꯥꯏꯔꯤꯕ ꯍꯋꯥꯏꯁꯦ ꯅꯪ ꯂꯧꯔꯣ. ꯃꯁꯤ ꯑꯆꯝꯕ ꯍꯋꯥꯏꯗꯤ ꯅꯠꯇꯦꯀꯣ. ꯊꯣꯏꯕꯒꯤ ꯃꯣꯏꯊꯦꯝꯗ ꯄꯣꯏꯔꯩꯇꯣꯟ ꯄꯪꯊꯗꯨꯅ ꯁꯟ ꯑꯗꯨꯒ ꯍꯋꯥꯏ ꯃꯔꯨ ꯑꯗꯨꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯃꯌꯨꯝꯗꯅ ꯃꯃꯥꯅ ꯄꯣꯏꯔꯩꯇꯣꯟꯅ ꯁꯟ ꯑꯗꯨ ꯌꯣꯜꯂꯨꯔꯕ ꯃꯇꯨꯡꯗ ꯄꯩꯁా ꯄꯨꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯨꯄꯥ ꯀꯌꯥꯗꯤ ꯁꯤꯠꯂꯒꯦ? ꯃꯗꯨꯅ ꯏꯃꯥ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯎꯄꯥꯏꯅꯤ. ꯏꯃꯥꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯂꯤꯛꯅ ꯁꯤꯖꯤꯟꯅꯁꯤ. ꯈꯔ ꯑꯃꯅ ꯏꯃꯥꯒꯤ ꯍꯤꯗꯥꯛ ꯂꯩꯅꯕ. ꯏꯃꯥ, ꯁꯟ ꯑꯗꯣ ꯃꯥꯃ ꯊꯣꯏꯕꯗ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯍꯋꯥꯏ ꯑꯁꯤꯒ ꯑꯣꯏꯅ ꯑꯣꯟꯅꯔꯝꯃꯦ. ꯄꯩꯁꯥꯗꯤ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ. ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯍꯋꯥꯏ ꯑꯁꯦ ꯑꯆꯝꯕ ꯍꯋꯥꯏ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯋꯥꯏ ꯑꯗꯨꯅꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯑꯩꯅ ꯂꯨꯅ ꯇꯧꯖꯔꯝꯕ ꯁꯟ ꯑꯉꯥꯡꯕꯤꯁꯨ ꯑꯔꯦꯝꯕꯗ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ
Mama macana wari sanaraba matung makhoi numidang adu nungaitana tumkhirami. Mamana wajaba adubu ubada Poireiton aduki matik mathwai nungairamde. Adubu Poireitona yengdada yenglage khanduna thoibana pirakpa hawai adu mahaki mayumgi nakanda leiba hingol amada hawai adu numidang aduda hawai adu tharami. Mathangi numita Poireitona yenglubada hawai pambi adu angakpa phangna wangduna hawai aduna kayakki mawongda hauduna leirami. Ima, yengo lao. Hawai ase asuki mati wange. Masidi karigumba tauba ngamba amadi yauri. Hoine ichanupa. Masidi achamba hawai pambidi mandi. Ima ai hawai asigi maton phauba kaduna kari taubage haibado yenglage. Mama macha wari sanaraba matung Poireitona hawai adugi maton tamna karami. Hawai maton tamna kanaba honabada numit takiduna hawai maton adugi mathakta ahing adu leklami. Adubu nong ngalakpada angakpa mafam amada mahak thungkhirami. Kaidanone aina leiribase masidi punsida amuktaju asiguma mafamse thengnadri. Mahakna asumna mathanta machinda solingai ikhang khanghaudana ahal oirabi nupi ama thoglak ami. Abo mafam asida leiriba konungumlaba yum asi aboki oibirabro. Nate bungo konung asigi wari ama lei ai lige munata. Mathai thaina pukchil yamna sengba minungsi yamna chauba pamhaiba kauba Ningthou ama mafam asida palami. Ningthou adubu surrender kauba Hingchabana amana mahakpu hatnaba hotnarami. Pamhaidabu hatlaba matungda Hingchabana aduna Ningthou oinaba hotnarami. Leibak asigi Ningthou pamhaiba se nakhoi mayam changduna hatkadabani. Aduga mahaki sagai natai punamaksu hatkadabani ko masi nakhoina khangadabani. Hoi aikhoi soidana hotnajage. Hingchabana surrenderna haibagi matung inna mahaki kangbuna Ningthou pamhaibagi manai saduna Ningthou pamhaibana tummingaida Ningthou pamhaibabu hatlami. Aduga makhoigi sagai natai punamaksu Hingchabana adugi manai mayamna hatkirami. Ningthou pamhaibagi machanupa amadi mahaki nupi adubudi hatpa ngamkhidi. Makhoina mafam adu thadokhtuna yamna thuna chengkhibana maram oiraga makhoidi hatpa ngamhodre. Asini wari haibabu matam aduda Hingchabana hatpa ngamhodaba Ningthou pamhaibagi nupi amadi mahaki machanupado atai kanasu nate nangi nama lairabidune aduga macha aduna nahakne aduna nahaki thabak haibabu mabuk phatraba Hingchabana asibu hatuna laman khumbani. Adubu mahak asamba Hingchabana amadi nate aina kanabusu kide achumbagidmakta isor leidana aduna madu pungba ai thengnagani. Asumna Poireiton amadi ahal oirabi nupi adu waris hanaringaida ahal oirabi nupi adu mafam khangdana mangkhirami. Kadai chakre haujiki ahal oirabi abokto mana haiba asina asumba oirabadi mafam ase asamba mafam amadi nate aduna ai yamna cheksinba mathau tai. Ibe haibi Hingchabana adugi nupini mahaki nupana Hingchabana oirabasu mahakti pukchei amna sengba minungsi amna chauba nupi amani. Mahaki nupana tawriba thabak punamak mahakti yaninglamdi. Adubu mahakna konung adugi mapanda asum lakpada Poireiton adu leptuna leirami. Poireitona ibe haibibu ubada sienge tawrami. Kaisu kigano nang aina hana thengaribase nangda laibak yamna farabani. Aina nangbu mafam chaba amada lotuna thammage. Ai nupa lakrabadi nang soina khudongthiba nanglani. Ai tung inarao. Ai nupa sak chabagi matam oire. Asi hairaba matung ibe haibina Poireitonbu ka amada kana khanghandana
ꯊꯝꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯁꯨ ꯄꯣꯏꯔꯩꯇꯣꯟꯅ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝ ꯅꯝꯃꯤꯗ? ꯂꯩꯕꯨ ꯂꯩꯔꯝꯂꯗꯤ ꯍꯤꯡꯅ ꯑꯣꯏꯔꯁꯨ ꯐꯥꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯆꯥꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤꯅꯣ? ꯉꯔꯥꯡ ꯅꯪꯅ ꯐꯥꯔꯛꯄ ꯁꯥ ꯑꯗꯨꯒꯤ ꯃꯅꯝ ꯑꯣꯏꯒꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯤꯔꯝꯃꯣ, ꯑꯩ ꯁꯥꯃꯨ ꯃꯆꯦꯠ ꯑꯗꯨ ꯄꯨꯊꯣꯛꯂꯛꯀꯦ꯫ ꯄꯣꯏꯔꯩꯇꯣꯟꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯇꯣꯟ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ꯫ ꯃꯐꯝ ꯑꯁꯤꯗꯤ ꯑꯩ ꯅꯨꯄꯥꯅ ꯁꯨꯛꯆꯪ ꯆꯪꯗꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯊꯥꯏꯅ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯤꯉꯩ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯄ ꯌꯦꯟꯕꯤ ꯑꯃꯁꯨ ꯂꯩ, ꯑꯗꯨꯒ ꯁꯅꯥꯒꯤ ꯎꯄꯨ ꯑꯃꯁꯨ ꯂꯩ꯫ ꯃꯗꯨ ꯅꯍꯥꯛꯅ ꯄꯨꯗꯨꯅ ꯅꯍꯥꯛꯀꯤ ꯅꯃꯥꯗ ꯄꯤꯌꯨ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯄ ꯌꯦꯟꯕꯤ ꯑꯗꯨ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯄꯨꯡꯕ ꯄꯣꯏꯔꯩꯇꯣꯟꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯑꯗꯨꯒꯤ ꯃꯈꯨꯟꯗꯒꯤ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯌꯦꯟꯕꯤ, ꯅꯪ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯌꯦꯟꯕꯤ ꯑꯗꯨꯕꯨ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯃꯌꯥꯝ ꯑꯃ ꯀꯣꯛꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗු ꯃꯐꯝ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯇꯨꯝꯗꯨꯅ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯀꯥ ꯑꯗꯨ ꯅꯤꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯄꯣꯏꯔꯩꯇꯣꯟꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯄ ꯌꯦꯟꯕꯤ ꯑꯗꯨ ꯄꯨꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯑꯇꯣꯞꯄ ꯌꯦꯟꯕꯤ ꯑꯃ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯤꯡꯉꯥꯏꯅꯕꯨ ꯇꯨꯝꯊꯣꯛꯎꯔꯦꯗꯅ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯌꯦꯔꯨꯝ ꯀꯣꯛꯄ ꯌꯦꯟꯕꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ? ꯃꯐꯝ ꯑꯁꯤ ꯃꯤꯇꯣꯞ ꯆꯪꯕꯒꯤ ꯃꯅꯝ ꯅꯝꯃꯤꯗ꯫ ꯐꯩ, ꯉꯁꯤꯗꯤ ꯑꯃ ꯑꯣꯏꯔꯣ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯍꯦꯛꯇ ꯂꯧꯔꯨꯗꯕꯅꯤ꯫